Akashbani Imphal Rk.Gorani na pau pajari ahanbada maruiba pau Raija aski tongan famsingda raija gi lusing bibhangna sindona ngasidagi harian thokpa horagani hairi tha asi konmathoi da pangthokadoriba NTN loba NEET UG re-examination gi admit card piba ngarangdagi haukhre amasung G7 yankhani thosuba mifam ngasidagi France ki Evian da horagani Raija asigi jela singi tongan famsingda ngasidagi yenthokpa horagani haina lawusingu bibhangna hairi lawusingu bibhangna sindona kemsing pangthoktana longbisingda har phangangadorbe asida longbisingna kem pangthokpamsingda masa gi Aadhaar card lamgi pata amadi farmers card puraktuna sarkarna phangaliba harsing asi loba yagani ahanbagi oina har yenthokpagi thabak asi tha asi kunthra phawba tongan ba mafam marput tareta chathagani hairi ngasi ahanbon Imphal East ke Yumnam Khunau Bazar Board Uyumpo Bazar Board Imphal West ke Salam Community Hall Fayeng Sabar Laikai Nambol Bazar Irabo Stesu Bisnupur Jila gi Laimaram Santi Bazar Lilong Mayai Laikai amasung Hianglam Bazar da harsing asi yenthokani hairi Bibag asina hai har yenthopagi thabak asi jila gi lawusing office sing yauna distribution point sing da makha tana chathagani Amaromda Bibag asina PM Kisan scheme gi makha da land record update topagi drive chathabasung asidagi horagani har yenthopagi akhanna hangni mafam singda Aadhaar card amati pata purakadabani Singi jila singi oinadi khulgi authority na piba amasung sub division officer sing na piba che sang sing purakadabani hairi Kendra culture mantralia sentang makha da pangthokpa kangsa sakaragar haina mingthon workshop ma kam production program ma ngarang Imphal gi wangkhai ningthem pukri mapal da leba Sri Ramji Prabhu Mandav da pangthokre workshop asi kwakai thel lema khojam lekai da leba Thakur Dhon Nitya Kala Mandir na sinbani Kunthra Mari Suba World Manipur Shooting Competition da saruk yagadaba Kaksing Jila gi sport shooter singda jila adugi Rifle Association na uniform yenthokre competition asi Manipur Rifle Association na sinduna Imphal West Jila gi lamsang da leba Tokthongi Rifle Association gi shooting range da ngarangdagi haukhibani Manipur gi sing amasung tampa ki tongan mafam sing da handak da hatpi khraba naga misam taruki mafam da awaba phongdokpagi thoram sing leptana pangthoknari None jila gi tongan malup sing apunba committee oiriba steering committee khawpum area balance volunteers lusing dona jila asigi aidasi oiriba haipau jadonang freedom fighter memorial site yauna tongan mafam sing da maira katuna awaba phongdokhre Sandel jila da su Moyonaga Baptist Association sinduna sar sing da maira katuna awaba phongdokna khi Imphal isi marong da leba Manipur Baptist Convention da phurup kaya gi miyoi sing da maira katuna awaba phongdokna khi Paugi marak than atenba break ama Diamonds Project Department of Pathology RIMS Imphal na breast amasung lung cancer na naraba patient singidamakta free molecular test ki khudong chaba pijari hairiba test sing adudi breast cancer gina ERPR HER2 noi amasung KI67 lung cancer gina EGFR mutation test amasung ALK ROS1 PDL1 IIC test Testing asigi mateng na cancer layang bada amasung targeted therapy da jauna mateng oigani akupa marol gidamak Diamonds Project Department of Pathology RIMS tatanabiyo Pauki marak thana atenba break Kari no ne khabar handu sar lamben jorok tu sar Kari ba khaton ka sar na ta ngai re kana no ne no ki sigi sar hairi bo Sar haiba nati khaton SIR haiba kari ni SIR Hoi SIR haiba dine Special Intensive Revision haiba adu na kari hairi ba voter list tagi ne yauroi daba mi lokthokpa aduga yawgadaba mi buna hapchinba atai na kari voter list ta eligible oiba voter sing tamak yawhannaba ECI na ne SIR chathabane me kunthra dagi June kunipan fawbada BLO sing na yumthong kuding chatuna enumeration form mention bagi khongchat aduda karigumba mention leba form adu submit ta hodraba draft voter list ne ming yaurak la adu di luri ni hari sini di aduna akopa marol BLO dagi logadaba natragana 1950 da call tawadaba Paujenjariba Chief Electoral Officer Manipur Tabiriba pawasi Akashbani Imphal dagini Tha aski kunmathoi da pangthokadoriba National Testing Agency NTN logba NEET UG re-examination admit card piba ngarangdagi haukhre mairoi singna NTA gi website neet.nta.nic.in da changdona admit card sing download tawba yagani
Parikha asi tha asi kunmathoi pung ani dagi pung 5:15 phau pangthokadabani. Mahiroi admit card download tawdingi mangoinena masa masagi bank account sing adu chumbra chumdabra haibadu yengthokadabani haina NTA na thokpa chirol amana khangalakli. Ningsingba yai parikha asigi question paper leak oibi wathoktagi cancel tawkhra matungda parikha asi thoktuna lakpani. G7 yankhani thoisuba mifam ngasidagi France ki avian da horagani. Numit huni chathagadaba mifam asida G7 gi laibak sing Canada, France, Germany, Italy, Japan, United Kingdom, America amasung European Union na saru yari. Laibak sing asigi matakta yumbu oiriba France na batan tawbadagi Bharat, Brazil, Egypt, Kenya, South Korea, Qatar, Saudi Arabia, Syria, Ukraine amsu United Arab Emirates na outreach partner countries oina saru yagani. Bharat ki oina handaki asi tharag mifam asda partner country oina saru yaba 13 rak sure. Pradhan Mantri Narendra Modi na mifam asi heng pangthokadaba outreach session da saru yagani. G7 mifam asida malem da hojik mayuknariba santi raksa ki phibam amasung lalun eti ki lamda thengnariba khudongsa sing matang da khanagani. FIFA World Cup lising ni kuntaru ki ngasi sanakip ahanba group ki match amada Netherlands amso Japan panjil anin sanaduna draw oikre. Group E gi atupa match amada na Ivory Coast na Ecuador bu panjil amasuno da thoikre. Ngarang bidang sanikiba group E gi match amada Germany na Curaçao bu panjil tare amada maithiba piki. World Cup asigi group S ki match amada ngasi ni bidang pung 8 makhai taba matamda Spain amasung Cape Verde ga sanaragani. India Med Vibhag na hairi ngasi lebak asi awang nopok namdam yaw na nuksu Bengal akan manong sugani. IMD ki pauna makata na hai lalba nimit mari ni mangani asida kumgi nong asi lebak asigi Maharashtra, Karnataka, Telangana, Andhra Pradesh, Orissa, Jharkhand, Bihar amsu Chhattisgarh ngi makha thangba saruk singda yaruklagani. Weather Agency asina Rajasthan, Uttar Pradesh ki mafam khara, Orissa amasung Madhya Pradesh ta nong amasung akanba nungsit sitkani han orange alert lauthokre. Delhi, Haryana, Chandigarh, Punjab, Himachal Pradesh amasung Uttarakhand akhagara yongna akan manungsit silaba yai hairi. Adumoinamak Marathwada, Konkan amasung Goa dadi lagliba numinini asida heatwave mayoknagani hairi. Kendra Minority Affairs Mantri Kire Rijejun hairi haukiba sai tarani tho isida laibak asi masing jamjadaba kanglup singi punchi mahing thak yauna punna yengbuda phibam singthaningai fagatle. Ngasi phongwa pause sing marui pau singdam hauzik Kshetrimayum Birosh leire. Birosh Kshetrimayum Manipur da thunglakhiba Cobra Commando singi training loibaga paksana operation chathagadori MLA Minister oirabasu mara leirabadi jarak phangani haiba CM gi wafumna sana leibak ki ahan ba headline oina fongli pau asi tongan ba headline tawduna poknafum amasung huyen lan pauda photo ga konana ahan ba headline oina fongnari naga tarut ki mihatpu yaningda ba fongdoktuna maira katkhre haiba pauna People's Chronicle gi anchor kalam da fongli sasinaba army gi gari amada opium kilogram 15 henba phabagi pau Manipur Mail gi anishuba headline oina fongli haukiba chahi 12 da Pradhan Mantri Narendra Modi gi liching makhada ahongba kaya lakle Churachandpur gi lonaba international border ki kilometer 52 gi sambal khabagi thabak loishelle amasung fan leitabana rigid pavement thabagi thabak thintaragani haiba pausing Sangai Express English edition gi ahanba amasung anishuba headline oina fongli fazin khiba naga micham taruk tamthina halakpa thiganaba NIA da sinakre haiba CM gi wafam amasung lo khutta painaba honarakpasing action logani haiba DGP gi wafamna Sangai Express Manipuri edition gi ahanba lamai da fongli naga micham pharaba matung hat khibada Su Group Chennai haiba Deputy CM Losidiko gi wafamna Hills Hornbill Express ki ahanba headline oiri pau asi Ganfew Mail gisu ahanba headline tawduna fongli UNC na blockade tawkhibadagi Kangpokpi jila da nongmada changdaba yadraba potlam singi mamal wangkhal haiba pauna Tamenglong Times ki ahanba lamai da fongli Gorani Thagachari Birosh hauzik aroibada mar oiba pau amu hana Raija asigi tongan phamsingda raiji lawsung bibhagna sinduna ngasidagi harian thokpa horagani hairi tha asi kunmathoi pangthokadoriba NTA loba NEET UG examination admit card pi bangarangdagi hokre amasung G7 gi angkhani thoisuba mifam ngasidagi France ki avian da horagani pauloijari